Bihar da sasinaba doctor na YouTube yenglaga operation tawduna leramle ama sire Bihar gi Saran district doctor oiba yabagi certificate chupai daba sasinaba doctor amana gallbladder da nung lokthok na operation YouTube ta yenglaga pangthok lamle hari sasinaba doctor asina YouTube ki mating logduna surgery pangthok le haiba khangnarak padagi police yang na authority sing na sasinaba doctor asigi khongul likhi adubu mahak haujik mafam khangdana mangkhre hairi gallbladder da nung lokthok na ba sahi tranga khakta ngai bi nupi masa adu Dr. Ajit Kumar Puri hariba mioi asina salaiba clinic amada admit tawkhibani nupi masa adu ki imung manungi mioi na phongdorokpada Dr. asina surgery pangthok ngai da YouTube ta yengdona surgery processing adu matok tamki surgery pangthok ngai cherak asida nupi masa adu life condition choksilakhi maduda imung manungi mioi singna Dr. adu ki mayokta protest tawruba clinic asi Dr. oibasi aira natraga nakhoira haina konda thina cherakhi hairi nupi masa adugi phibam hena soksilakpadagi sasinaba Dr. asina Bihar gi Konung Patna da leiba hospital amada mahak pu pukhatki adubu nupi masa asi Patna gi hospital aduda kanbangamdana laikhidabdagi sasinaba Dr. asi mafam khangdana lotkhibani hairi Union Home Minister Amit Shah Manipur BJP President A. Sada Devi ga telephone gi khothang wari sanakre thajaba yaba pawgi likhun amana Union Home Minister Amit Shah na call tawrktuna Manipur BJP President A. Sada Devi ga Manipur gi hojik oiba phibam asigi matang da wari sanakre hairi Union Home Minister na telephone tawrkpagi khudong chaba asi lorga Manipur BJP gi President A. Sada Devi na kuki militant sing na koktukta leiba mitei khulda drone sizinaduna bom thadaraktuna misi mina amadi Asok apan nangan khiba amadi Moirangda leiba former Chief Minister M. Koirengi yumda rocket kapsilakpadagi ahal lama leikhidaba amadi mioi manga asok apan nangan khiba adugi matangda marik chumbo wafam sing pawtam khi haina pawgil kol asina khangalakli sakhangdaba mioi kharana RIMS Hospital bu ngak seliba security ama furamle Regional Institute of Medical Science RIMS ki awang thangbada leiba MTDC gate manakta hospital asibu ngak senbagi thabak toriba security personnel amabu masak khangdaba mioi manga na furamle hairi thodok asingarang numidang waram pung manga makhairom tarakpa adwai da thokhibani sak khangdaba singna furamle hairiba security adugi maming hawam premchan kawi thodok asiga mari lenana RIMS authority na condemn torkhibaga loinana Lambel Police Station da complaint ama register tawkhre haina RIMS media cell na thadorpa cherol ama khangalakli CC Purda DC office ta mai thabada kemta tawbangam da police singsi Imphal da di thongna yam phaiko students da misam da aphawba singdu photo kapsilaga thamjilu masak khanghaunaba haina asumna Lisipriya Kangujamna magi page da update tawrkle